Akispani Imphal Nolini Devi na pau pazari ahanbada maruiba pau Manipura hokiba pung kunmarida COVID ke noba case sanifan kulhumdoi thengnaki positive oiba mioi mapan chiki Pradhan Mantri na BIMSTEC sadasya lebak singda COVID-19 laijat punna thengnamina na bahaikre lebak asida COVID ki active case ki apunba masing leptana hantarakpaga loinana laina asida ki naba pharakpagi sang haujek sada marphutara humdoi dasmik taruk taret yautre Bharat ta COVID ki vaccine kapada singthaniai oiba mawongda khomang yangsinbaga loinana hauji phawada punna beneficiary koti kulhumdoi henbada vaccine kapkhre amashung Kendra ki Shiksha Mantri Ramesh Pokhriyal Nishankna lisingani kunmathoi kunithoi ki performance grading index puthokpagi ayaba pikre COVID-19 laijat ki yenglaga miyam bukhudong tiba thuktanaba chekshina leibinaba amasung makhada pizariba niyamsing asi ngakna chatpinaba haijari mipum khudingmakna suksoi soidana face mask supiyu mi amaga gi marakta foot taruk lapna leibiyu mai mit amadi khutsa toina hamdoktuna tarutana na thambiyu mipum khudingmak suksoi soidana COVID ki vaccine kapthokpiyu COVID kamari leinaba pausing gidamak national helpline number 01123978046 nataga 1075 da phone topiba yagani COVID-19 dagi ngakthoknaba tangai phadaba chana kanglonsing ngakna chatpinaba seisakpa sagol sem tijendrana appeal tawratuna hai Miyambu sagol sem tijendrana kurumjari nungsijaraba ireja sing tamthiraba COVID-19 laichatagi kanjanabgidamak ekhoi amuk hanna section bagi phirep lominarasi COVID ki vaccine soidana kapthokpiyu face mask soidana uppiyu mi amaga gi marakta foot taruk lapna leibiyu hand sanitizer sizinnabiyu hand wash natraga sapon sizinnaduna khutsa sengna hambiyu laichat asidagi ngakthoknaba matam ge leingakna piba tangai phadaba satna kanglon sing ekhoi khudingmak na ngakna satminnasi section bahai besina laichat asi changhandanabagi khwaidigi pharaba pambeini mayambu amukka hanna khurumjari Haujik mapung oiba pau Manipura hokiba pung kunmarida COVID ke anoba case sanipan kulhumdoi thengnaki positive oiba mioi mapan chiki raijagi hakchal bibhag na ngasi numidang waram thokiba jeul amana hai hokiba pung kunmarida khwaidagi yamba sang oina COVID ki sample lising pan zata thumputara humdoi test obada mioi sanipan kulhumdoi positive oiba thengnaki positive oibagi sang sada mapan dasmik ahum nipani haujik raija sigi apunba positive case ki masing lising yakai manga chani kuntra sure Nauna positive oikibasing adu Imphal West tagi zani nifu manga Imphal East tagi sama marputara humdoi Thawbal dagi marputaru Churachandpur dagi humputara nithoi Kaksing dagi humpumapan Jiribam dagi yangkai taru Bisnupur dagi nifumapan Tengnopal dagi taramari Ukhrul dagi taranithoi Kamjong dagi mapan Kangpokpi dagi taret Sanjel dagi taru Tamenglong dagi ahum Noni amasung Senapati dagi amamamni Hairiba matam asiki manungda COVID positive oiba mioi mapan sikiba kaluinana sikiba maki masing sanipan marpumatoi sure nauna sikiba sing adu Imphal East tagi madi Imphal West tagi ahum kaksing amasung kangpokpi dagi amamamni COVID-19 laijat dagi ngakthoknaba matam sangna lockdown curfew na singba thamlakpa asida awaba nangnaba miyamda mateng pangnabagidama Union Baptist Church Ukhrul gi Youth Department na project simkhur hodokre Masigi makhada Ukhrul town gi awa anan nanglaba imung sing khangdopaga loinana makhoida sana thangnaba potlam sing piri haujik phawpada project asigi makhada imung sahun henbada sana thangnaba potlam sing yenthokre project asigi matangda youth executive amana hai Masi COVID-19 laina asina maram oiduna awa ana thengnariba imung pumnamakbu Union Baptist Church ki youth department singna ekhoi imung amatani haina khanghanjabaga loinana masi Karadang oirasu nungsibagi khudolpot asi thengnariba imungsingbu akhoi sinnajaba tawjari phangbiriba imungsing pumnamakbu khudolpot asina laina asibu thengnanabagi shakti pangan phangba oijasanu aduga loinana akhoi pumnamak khutsamnare hairaga laina asidagi akhoi kanthokminasi
Assam Rifles ki None Battalion na su tungan ba mafam kaya da COVID-19 gi awareness campaign ching leptana pangthokli. Battalion asina sinduna jila adugi khongsang khulda pangthokpa COVID-19 gi awareness campaign da COVID ki anauba strain asiki matang ta mafam adugi oiba londa lautoktuna miyambu bhaptahan ki. Manipur State Planning Board के Deputy Chairman L. Rameswar gi lamjing makhada malem gi akoi bagi phibam kanba numit ka mari leinana ngarang dagi satharakpa u thabagi thauram ngasi losinkhre. COVID-19 laizat na singnarakpa khudingmak thengnanaba sarkarna paikhatpa yaba thabaksing paikhatli. Leina asidagi ngakthoknabagi tamak khwaidagi maru oiba thawong amadi miyamda achumba paw ningthina khanghanbaga loinana haksel amasung yaifa Imphal Mantralayna piba seksil thaurangsing adu mapung phana ngakna chatpa haibasini. Laizat asi thengnanaba paikhatpa thaurangki saruk ama oina kendra mati rajya sarkar singna miyamna hanglakpa COVID-19 ka mari leinaba wahangsingi paukum pinabagi tamak helpline number sing hangdokle. Women and Child Development Mantralay के Child Helpline number 1098, Social Justice and Empowerment Mantralay के Senior Citizens Helpline number 14567 amasung Psychological Support Helpline number 08046110007 ni. Raisa की helpline number na 038524116668 amasung 1800345381 ni. ताबिरी पपावसी आकाशवाणी इम्फाल तगिनी प्रधानमंत्री नरेंद्र मोदी ने बिम्स्टेक की सदस्य लेबाक संगी मरक्ता तेंगबांग पिनब हेंगलकपदा नुंगाइबा फोंदोकपगा लोइनाना कोविड-19 लाइजत पुनः थेंगनमिनना बाहाइख्रे कुनमरी रक्सुबा बिम्स्टेक नुमित्ता ngasi प्रधानमंत्री नमहाकी नुंगाइबा फोंदोकपगी पाउजेल चुपीखी BIMSTEC haina khangnaba Bay of Bengal Initiative for Multi-Sectoral Technical and Economic Cooperation asi Bangladesh, Bhutan, Bharat, Myanmar, Nepal, Sri Lanka amasung Thailand lebaksing asigi sub-regional group amani. Mahaki pauzelda Pradhan Mantri na hokiba sahi kara asida BIMSTEC na lam kayada khumang sausin kiba adu supanki. COVID-19 ki laisa thengnabada makhata na punna thabak tawminabagi tangai phadaba adusu Pradhan Mantri na panki. Sri Modi na hai COVID-19 ki luraba tanja asida BIMSTEC numit ki palan pangtokle masi pumnamaki oina amukta thengna khidriba mawongi singnaba amadi sangyeng ki matamni. Mapal Thauram Mantri Dr. S. Jaishankar nasu numit asikamari leinana wangang bada Bay of Bengal Cooperation gi tawbangamba sakti kaya adubusu singthaki. Mahangna hai masina kha amasung kha nongpok Asia gi lebak sing samnahan bada mateng pangli loinana Act East amasung Indo-Pacific policy singdasu achauba thodang lawri. Lebak asida COVID ki active case ki apunba masing leptana hantarakpaga loinana leina asidagi phagalakpagi sang hengalakli ngasi thangnana tarani chanba numit oina nongmada positive oiba mi ki masing lak ani gi makhata leiki. Haukiba pung kunmarida COVID ki anaba lak ama lising marpumapan hena naba phaki aduga COVID ki anaba case na lak ama lising taramari samri humpu thengnaki. Haukiba tha niki manungda ngasina khwaidagi taba sangda COVID ki anaba case thengnaki. Leina asidagi naba pharakpagi sangsu hojik sada marphutra humdoi dasmik taruk taret yaure. Lebak asigi oina COVID ki active case ki apunpa masing singtha ningai oina hantharaktuna hojik apunpa positive case ki sada manga dasmik ama uhumgi mayata leire. Hakshil Mantralay na hai lebak asida hojik COVID ki active case lak taramari lising humputara tare rom leide. Haukiba pung kunmari da COVID laina kamari laina na mioi lising ani satuk humputare chi kibaga loinana laina asidagi si kibami gi masing lak ahum lising ni futaru satre yangkai mapan chure. ICMR na hairi lebak asida hujik phawbada COVID laina gi test tawkiba sample masing koti kunthra taruk lak ni futare thele haukiba pung kunmari da record oina lebak asida COVID ki sample lak kun lising kunthra taruk hena test tawki. Lebak asida hujik phawbada puna beneficiary koti kulhumdo henbada COVID-19 gi vaccine kapkibaga loinana vaccine kapagi lamda singtha ningai oina manglomda changsilakli. Kendra ki Haksal Mantralay na hai hokiba pung kunmari da vaccine dose lak kunthra humdoi lising yangkai humdoi hena kapki masigi manungda beneficiary lak kunthra romdana ahanba dose aduga beneficiary lak ahum lising yangkai humdoi romdana anisuba dose ge vaccine kapki. Sahi tara nipan dagi nipumari phawbagi miyoi singda hojik phawbada puna vaccine dose koti ani lak humputara taret ki mathakta kapkhre. Kendra Sarkar na hujik phawbada Rajya Singh amasung Union Territory singda COVID ki vaccine dose koti kunmari hena lemna phangan khre
ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯗꯣꯁ ꯀꯣꯇꯤ 12 ꯂꯥꯛ 43,35,934ꯗꯤ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯚꯦꯛꯁꯤꯟ ꯗꯣꯁ ꯀꯣꯇꯤ 1,64,000 ꯍꯦꯟꯅ ꯔꯥꯖ꯭ꯌꯁꯤꯡ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯂꯩꯔꯤ केशव कृपा संवर्धन समिति की मखादा पाइखटपा प्रोजेक्ट अभ्युदयाना लेबाक असigi manung hunjina leiba kulsingi COVID-19 na sogholaba myoisingda tengbang pibagi thabakta mangjil thana sangchili नीति आयोग की मखादा रजिस्टर तौरबा NGO असिना सही अमगी ममांग COVID-19 की लाइचत हेक संदोरकपदगी तेंगबांगी थबक लेप्तना चथरकली आकाशवाणी की बेंगलुरु पाउमिना हाई कोरोना लाइचत संदोरकलबा मतुंगदा NGO असिना कर्नाटक अवांग नुंगपुक अमसुंग जम्मू काश्मीरदा तेंगबांग पिबगी थबक चथरकली असमदा मिमानद्रबसिंगबु प्रायोरिटी बेसिसदा कोविड की वैक्सीन कापथोकनबा राज्य के सोशल वेलफेयर विभागना डिस्ट्रिक्ट एडमिनिस्ट्रेशन सिंगदा खंगनख्रे आकाशवाणी का वरी सानबदा विभाग असigi डायरेक्टर बिट चंद्र मोदी ना हाई जिला असिदा मिमानद्रब मियोइसिंग वैक्सीन कापा होख्रे मांगना हाई राज्य के सोशल वेलफेयर मंत्री अजंत नियोग ना यामद्रबदा मिमानद्रब मियोइ लिसिंग यांखैदी अहानब टंका की वैक्सीनेशन दा यावहन्नब खंगनख्रे मांगना हाई कोविड-19 की येंगदुना अंगनवाड़ी सेंटर सिंग थिंगजेलबसु विभाग असिना बेनिफिशियरी सिंग ओइबा सर्विस सिंग दे मखा चथरी अंगनवाड़ी वर्कर सिंगना विभाग असigi बेनिफिशियरी पुमनमकी युमथोंग दा चत्तुना चाना थकनबा पोलम सिंग पीरी चीफ इलेक्शन कमिश्नर सुशील चंद्रना मथंग सही की मार्च फाउबदा पांगथोकदबा मणिपुर उत्तर प्रदेश झारखंड पंजाब अमसुंग गोवा विधानसभा मिखल सिंग मतम चाना पांगथोकपा ngamgani haibagi आशा फोंदोकली AIR न्यूज का खन्ना उनबदा श्री चंद्रना हाई COVID-19 लाइचतना ओरकलिबा फिबम असि कमिशनना कुपना यंगसिली लेबाक असिदा हुजिक नोंगमदा कोविड पॉजिटिव ओइबा मिकी मसिंग लेप्तना हंथरकलिबा असिगी येंगलगा लाइचत असि फरकलगनि हाइना महाकना आशा तवी मिखल की बोडी असिना लाइचत असिगी मरकता फावबा मिखल पांगथोकपा ngamnaba लखुटगदबा सेक्सिल थौरांगी मतंगदा पल्लदुना श्री चंद्रना असिगुंबा सिंगनबगी तंजा असिदसु मिखल पांगथोकपदा दरकार लेबा सेक्सिल थौरांग खुदिमक लखुटकनि हाइना सुफुंगदोखी मांगना हाई लाइचत मनुंगदा असोयंगाम थोखनदना मिखल पांगथोकनबगीदमक कमिशन असिना हक्सेल की ओइबा नोडल ऑफिसर सिंग थंबा अमसुंग पोलिंग स्टेशन की मसिंग हेंगटनबे यावना अतै थौरांग कयासु पाइखटनबा समसारे आकाशवाणी की न्यूज सर्विसेस डिवीजन चीफ इलेक्शन कमिश्नर सुशील चंद्र उनदुना वरी सानबगी अनिसुब टांकक ngasi numitang pung 8:15 da spotlight की थौरमदा संदोकनी मसी FM Gold channel amasung atai frequency singda taba phangbigani wari sanaba asigi ahanba saruk ngarang sandokrabani आकाशवाणी इम्फाल दगी पाउ ताबिरी केंद्र की शिक्षा मंत्री रमेश पोखरियाल निशंकना राज्य सिंह अमसुंग यूनियन टेरिटोरी सिंह की 2018 कुनगी परफॉर्मेंस ग्रेडिंग इंडेक्स PGI पुथोकपगी अयाबा पीखरे स्कूल एजुकेशन की लमदा अवोनबा पुरकपदा मतेंग पांगनबा लम 63 यावबा परफॉर्मेंस ग्रेडिंग इंडेक्स असि सरकारना हुदोखिबनी 2018 की ओइना राज्य सिंह अमसुंग यूनियन टेरिटोरी सिंह की PGI असि यान हनबा ओइना 2018 दा पुथोखि 2018 कुनगी ओइना पंजाब चंडीगढ़ तमिलनाडु अंडमान एंड निकोबार आइलैंड अमदी केरलाना ग्रेड A फंगदुना मकोकते लेखि मणिपुर अंडमान एंड निकोबार आइलैंड अरुणाचल प्रदेश पुडुचेरी पंजाब अमसुंग तमिलनाडु की PGI की सांग हानदगी सादा तरा हेंगटना पॉइंट 100 नत्रगा 100 की मथक्ता लेरे इनकम टैक्स विभाग नमसिगी अनोबा ई फाइलिंग पोर्टल www.incometax.gov.in हायंग लॉन्च सौरगनी टैक्स थीबा मियोइसिंगदा हेना खुदोंग चाहनबगी पंदमदा अनोबा पोर्टल असि पुथोकपनी सेल टू मंत्रालयना हाई टैक्स थीबा मियोइसिंगदा हेना खुदोंग चाहनगदबा मवोंगी अनोबा पोर्टल असिना इनकम टैक्स रिटर्न की थबकसु हेना थुजिलहंदुना थुना रिफंड तौबा ngamhalagani बिहार सरकार ने राज्य अदुदा कोविड-19 की सीखिबा मियोइ 3,368 की नकनबा मरी मतासिंगदा लुपा लाख मरी की क्षतिपूरण पीखरे लोइसिलकपदा कोविड-19 दगी ngakthoknaba face mask suppa फुट तरुक लामना लैबा खुदसा अमति माइमे तरु तराना थंबा हाइबा अचंबा थवोंग अहुम असि ngakna चटपिनबा अमुक हन्ना निंगसिंगजरी अरोइबदा मरुइबा पाउ अमुक हन्ना मणिपुरदा हौखिबा पुंग 20 दा कोविड के अनोबा केस 9,9 थेंगनखि पॉजिटिव ओइबा मियोइ 8 सिखि प्रधानमंत्री ना बिमसे की सदस्य लेबाक सिंगदा कोविड-19 लाइचत पुनः थेंगनमिनना बाहाइख्रे लेबाक असिदा कोविड की एक्टिव केस की अपुनबा मसिंग लेप्तना हंथरकपगा लोइनना लैना असिदा की नाबो फरकपगी चांग हौजे 4.39 यौरे
भारत कोविड की वैक्सीन कापदा सिंथानिंगाई ओइबा मवोंगदा खोमांग यांगसिनबगा लोइनाना हौजिक फावबदा पुना बेनिफिशियरी कोटी कुलुमदो हेनबदा वैक्सीन कापख्रे अमसुंग केंद्र की शिक्षा मंत्री रमेश पोखरियाल निशंकना 2018 कुनगी परफॉर्मेंस ग्रेडिंग इंडेक्स पुथोकपगी अयाबा पीख्रे पाउलोजरे